ꯃꯥꯏꯕꯨꯡꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯡꯗꯨ ꯏꯐꯨꯜ ꯋꯥꯏꯐꯨꯜ ꯄꯛꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯆꯨꯡꯂꯩ ꯁꯅꯥꯗꯨ ꯂꯨꯖꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯅ ꯆꯪꯈꯤꯕ ꯃꯤꯅꯠ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯕꯥꯊꯔꯨꯝꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯄꯤꯀꯅꯥ ꯂꯣꯏꯗ ꯋꯥꯠꯂꯤꯕꯣ? ꯃꯅꯨꯡꯗꯒꯤ ꯆꯨꯡꯂꯩ ꯁꯅꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯂꯣꯏꯗꯣꯔꯦ ꯗꯗꯥ꯫ ꯆꯥꯛ ꯆꯥꯕꯒꯤ ꯉꯥꯏꯅꯔꯦꯅꯦ ꯅꯪꯕꯣ꯫ ꯕꯕꯥ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯑꯗꯨꯝ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯇꯜꯂꯦꯕ ꯆꯥꯕ, ꯑꯗꯨꯒ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯄꯨꯟꯅ ꯆꯥꯁꯦꯅ ꯅꯪ ꯉꯥꯏꯍꯧꯕꯅꯤ꯫ ꯃꯆꯥ ꯊꯣꯏꯕꯤꯗꯤ? ꯃꯆꯥꯕꯨꯗꯤ ꯏꯃꯥꯅ ꯏꯜꯍꯧꯔꯕꯅꯤ꯫ ꯆꯨꯡꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯗꯗꯥ ꯑꯣ ꯀꯩꯅꯣ ꯏꯔꯥꯡ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯀꯥꯔꯟ ꯇꯨꯔꯟꯗꯨ ꯉꯥꯡꯅꯨꯕ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯗꯗꯥꯅ ꯊꯦꯝꯃꯒ ꯆꯥꯛ ꯈꯔ ꯄꯤꯖꯊꯣꯛꯄꯤꯔꯨꯔꯣ, ꯑꯩ ꯉꯥꯏ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤꯕ꯫ ꯑꯍꯜ ꯀꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯅꯪꯁꯨꯅꯤ ꯀꯥꯟ ꯆꯥꯗꯅ ꯍꯦꯛ ꯂꯨꯖꯔꯗꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯛ ꯂꯨꯖ ꯌꯥꯕꯗꯣ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯀꯅꯥꯅ ꯏꯔꯨ ꯂꯨꯅꯒꯦ, ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯣꯏꯁꯦ ꯑꯩ ꯊꯦꯝꯃꯒ ꯄꯤꯖꯊꯣꯛꯎꯔꯒꯦ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ꯫ ꯍꯟꯗꯛꯇꯤ ꯆꯨꯡꯂꯩ ꯁꯅꯥꯗꯣ ꯏꯁꯧ ꯇꯧꯔꯛꯏ꯫ ꯀꯩꯅꯣ ꯏꯔꯨ ꯂꯨꯐꯝꯒ ꯑꯝꯇ ꯈꯪꯗꯦ ꯑꯣꯏꯕ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯊꯋꯥ ꯋꯥꯁꯥꯗ ꯉꯁꯥꯏ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯌꯥꯏꯒ ꯂꯩꯔꯝꯃꯒꯗꯣ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯕ ꯂꯥꯛꯑꯝꯃꯦ ꯍꯥꯏꯒꯗꯧꯅꯤ꯫ ꯐꯔꯦ ꯀꯩꯅꯣ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯋꯥꯔꯤ ꯃꯈꯥꯒ ꯂꯤꯔꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯨꯡꯂꯩ ꯁꯅꯥꯁꯨ ꯏꯪꯉ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯏ ꯂꯩꯃꯒ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯉꯁꯥꯏ? ꯆꯨꯡꯁꯥꯡꯉꯥꯟꯕ ꯈꯨꯝꯗꯦ꯫ ꯄꯥꯈꯨꯝ ꯐꯪꯗꯕꯗꯨꯗ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯗꯗꯥ ꯑꯁꯦꯡꯀꯤ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯟꯗꯛꯃꯨꯛꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯒꯤ ꯁꯥꯍꯨꯝ ꯑꯗꯨ ꯆꯨꯡꯂꯩ ꯁꯅꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯔ ꯁꯥꯎꯅꯤꯡꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯣꯛꯆꯥꯛꯄ ꯍꯥꯏꯁꯤꯅꯤ꯫ ꯄꯥꯎꯈꯨꯝ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯊꯟꯇ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤ ꯀꯥꯏꯍꯧꯕ ꯌꯥꯝ ꯍꯩꯌꯦ, ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯦꯗꯨꯗꯪ ꯑꯗꯨ ꯍꯥꯏꯕꯗ ꯁꯤꯔꯗ꯭ꯔꯥ ꯈꯪꯗꯦꯕ꯫ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯁꯣꯝꯗ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯅꯝꯗꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯤ꯫ ꯍꯦꯃꯥꯕꯇꯤꯁꯨ ꯆꯥꯛꯇꯨ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ, ꯏꯃꯧꯒꯤ ꯆꯥꯛꯇꯨ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯣꯗꯅ꯫ ꯃꯈꯥꯗ ꯑꯗꯨꯝ ꯆꯥꯖꯁꯅꯤ ꯏꯇꯩꯃ, ꯅꯪꯒꯤꯗꯨꯁꯨ ꯌꯥꯎꯅ ꯄꯨꯈꯠꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯔꯣꯅꯦ꯫ ꯅꯃꯧ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯏꯁꯧ ꯇꯧꯔꯛꯀꯅꯤ ꯕꯕꯥ꯫ ꯀꯔꯤꯒꯤ ꯏꯁꯧ? ꯃꯊꯛꯇ ꯄꯨꯈꯠꯂ ꯆꯥꯕꯩ꯫ ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯏꯁꯧ ꯇꯧꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯒꯨꯟꯁꯤ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯍꯟꯗꯛꯇꯤ ꯍꯦꯃꯥꯕꯇꯤꯁꯨ ꯅꯣꯛꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯆꯨꯡꯂꯩ ꯁꯅꯥꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯗꯗꯥꯗꯤ ꯆꯥꯔꯕꯣ? ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯆꯨꯡꯁꯥꯡꯉꯥꯟꯕꯗꯣ ꯏꯁꯧꯑꯣꯏ ꯀꯩꯑꯣꯏ ꯈꯨꯝꯂꯛꯏ꯫ ꯆꯥꯔꯗꯤ ꯏꯃꯥꯡꯁꯤꯗ ꯆꯥꯛꯂꯣ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ? ꯆꯨꯡꯂꯩ ꯁꯅꯥꯗꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯗꯦ꯫ ꯃꯅꯦ ꯃꯀꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒ ꯕꯕꯥꯒ ꯀꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯛꯎꯒꯦ? ꯌꯥꯔꯦ ꯏꯃꯥ ꯍꯣꯏꯒꯤꯗꯤꯅꯦ ꯌꯥꯔꯦ, ꯅꯈꯣꯏꯁꯨ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯀꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯀꯨꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤ ꯑꯃꯨꯛ ꯉꯁꯤꯗꯤ ꯃꯍꯥꯎ ꯌꯦꯡꯉꯨꯅꯦ ꯏꯕꯦꯝꯃ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯅꯟ ꯀꯨꯃꯥꯔꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯃꯥꯕꯇꯤꯗꯤ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯆꯒꯨꯝꯗꯨ ꯂꯣꯏꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨ ꯎꯕꯗ ꯆꯨꯡꯂꯩ ꯁꯅꯥꯅ ꯇꯍꯥ ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯌꯥꯅꯤ, ꯁꯤꯗꯤꯅꯦ ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯝꯃꯒꯦ꯫ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯆꯨꯡꯂꯩ ꯁꯅꯥꯗꯣ ꯆꯪꯁꯤꯜꯂꯒ ꯃꯅꯦꯝꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯏꯃꯥ, ꯅꯃꯧꯏ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯣꯕ, ꯑꯩ ꯇꯧꯒꯦꯕ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯃꯥꯕꯇꯤꯁꯨ ꯅꯣꯛꯂꯗꯨꯅ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯄꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯦꯃꯥꯕꯇꯤꯗꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯨ ꯊꯣꯏꯕꯤ, ꯕꯨꯕꯣꯛꯀ ꯇꯨꯝꯃꯨꯔꯁꯤꯗꯅ꯫ ꯌꯥꯏꯐꯕꯤ ꯃꯀꯣꯛ ꯍꯥꯏꯔꯛꯏ꯫ ꯀꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯩꯃꯥ, ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯏꯁꯨꯕꯨ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ꯭ꯔꯅꯦ? ꯍꯟꯗꯛꯁꯨ ꯌꯥꯏꯐꯕꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯃꯀꯣꯛꯇꯃꯛ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯍꯦꯃꯥꯕꯇꯤ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯑꯗꯨꯗꯤ ꯕꯨꯕꯣꯛꯀ ꯇꯤꯚꯤ ꯌꯦꯡꯉꯨꯔꯁꯤ ꯂꯥꯎꯗꯅ, ꯃꯃꯥꯒ ꯄꯄꯥꯒ ꯆꯥꯛ ꯆꯥꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯌꯥꯏꯐꯕꯤ ꯍꯟꯗꯛꯇꯤ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯕꯨꯕꯣꯛ,
ꯑꯩ ꯃꯃꯥ ꯄꯄꯥꯅ ꯆꯥꯛ ꯆꯥꯕꯗꯣ ꯁꯤꯗ ꯑꯗꯨꯝ ꯉꯥꯏꯒꯦ ꯍꯥ ꯁꯤꯗ ꯉꯥꯏꯔꯒꯦꯕ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ ꯀꯅꯟ ꯀꯨꯃꯥꯔꯗꯨ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯃꯁꯨ ꯊꯣꯏꯕꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯌꯥꯏꯐꯕꯤꯁꯨ ꯅꯣꯛꯃꯤ ꯒꯨꯗ ꯅꯥꯏꯠ ꯄꯨꯄꯨ ꯕꯨꯕꯣꯛ ꯁꯤ ꯍꯥꯏꯔꯒ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯑꯃ ꯇꯧꯔꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯍꯦꯃꯥꯕꯇꯤꯁꯨ ꯅꯣꯛꯃꯤ ꯃꯃꯥꯒ ꯄꯄꯥꯒ ꯐꯖꯅ ꯉꯥꯏꯌꯨꯀꯣ ꯃꯁꯨ ꯍꯣꯏ ꯕꯣꯕꯣꯛ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯥꯏꯗ ꯀꯅꯟ ꯀꯨꯃꯥꯔꯅ ꯃꯆꯥ ꯃꯃꯧꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯨ ꯄꯟꯊꯔꯒ ꯂꯩꯔꯅꯨ ꯏꯁꯨꯁꯦ ꯇꯨꯝꯅꯤꯡꯉꯝꯃꯅꯤꯀꯣ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯅꯦ ꯃꯀꯨꯅ ꯆꯥꯔꯝꯕꯒꯤ ꯆꯥꯒꯨꯝꯗꯨ ꯁꯦꯡꯖꯤꯜꯂꯝꯃꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ ꯀꯣꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯥꯕꯁꯤꯒꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯑꯗꯨꯝ ꯐꯦꯡꯉꯨ ꯑꯗꯨꯝ ꯐꯦꯡꯗꯣꯛꯑꯝꯃꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯅꯪꯅꯕꯨ ꯆꯥꯛ ꯂꯥꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯐꯦꯡꯉꯨ ꯗꯗꯥꯗꯤ ꯂꯥꯝꯃꯕꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯂꯥꯝꯗꯦ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯣꯀꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯃꯆꯥ ꯅꯪꯕꯣ ꯌꯥꯏꯐꯕꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕꯣ ꯆꯤꯡꯁꯥꯡꯉꯥꯟꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯃꯥꯅ ꯊꯕꯛ ꯇꯧꯔꯤꯁꯤ ꯉꯥꯏꯕ ꯑꯣꯏꯅ ꯄꯄꯥ ꯏꯆꯥꯒꯤ ꯏꯁꯩ ꯁꯛꯇꯣꯛꯀꯦꯀꯣ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯅꯣꯛꯂꯛꯂꯝꯃꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯆꯥꯕꯨ ꯄꯝꯂꯒ ꯏꯁꯩ ꯁꯛꯂꯛꯂꯝꯃꯤ ꯌꯥꯏꯐꯕꯤꯁꯨ ꯏꯁꯩ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯔꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯕꯤꯔꯒ ꯏꯁꯩ ꯃꯈꯥ ꯁꯝꯊꯩ ꯃꯔꯛꯇꯨꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯀꯣꯟꯗꯨ ꯐꯦꯡꯅ ꯏꯁꯩꯗꯨ ꯁꯛꯄ ꯌꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯏꯁꯩꯒ ꯁꯛꯄꯗꯨꯗꯗꯤ ꯌꯥꯏꯐꯕꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯆꯥꯅ ꯍꯔꯥꯎꯅ ꯅꯣꯛꯆꯕꯗꯨ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯁꯨ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯗꯒꯤ ꯆꯪꯂꯩ ꯁꯅꯥꯅ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯆꯥꯛꯇꯨ ꯑꯃꯨꯛ ꯊꯤꯕ ꯍꯧꯏ ꯆꯥꯛ ꯑꯗꯨ ꯊꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ ꯗꯗꯥ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯆꯥꯕꯨ ꯆꯤꯌꯔ ꯑꯃꯗ ꯐꯝꯍꯟ ꯀꯩꯒꯤ ꯉꯁꯥꯏ ꯑꯁꯦꯡꯕꯒꯤ ꯗꯦꯍꯥꯏꯒ ꯂꯟꯂꯩꯃꯒ ꯂꯥꯛꯑꯝꯕ꯭ꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥꯗꯣ ꯁꯥꯎꯔꯥꯡꯅꯅ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯑꯩ ꯀꯧꯊꯣꯔꯛꯇ꯭ꯔꯤꯅꯣ ꯃꯣꯏꯁꯨ ꯂꯥꯛꯑꯝꯃꯒ ꯐꯠ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯑꯗꯨꯏꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯒꯤꯗꯃꯛꯇꯗꯤ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯍꯩꯃꯥ ꯀꯩ ꯏꯁꯧꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯏꯁꯧꯁꯦ ꯀꯅꯥꯅ ꯂꯥꯡꯍꯜꯂꯤꯅꯣ ꯃꯁꯤꯗꯤꯕ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯂꯣ ꯃꯁꯤꯗ ꯂꯟꯂꯩꯃꯅ ꯅꯪ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯦꯡꯅꯤꯡꯉꯦꯅ ꯉꯥꯛꯇꯪ ꯂꯥꯛꯑꯝꯕꯅꯤ ꯀꯨꯏꯅ ꯂꯩꯒꯗꯧꯕꯁꯨ ꯌꯥꯏꯗꯣ ꯏꯁꯩ ꯁꯛꯀꯗꯧꯕ ꯂꯩ ꯍꯥꯏꯕꯒꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯕꯅꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯊꯤꯕꯒꯤ ꯈꯥꯕꯩ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯊꯝꯂꯛꯂꯒ ꯑꯗꯨꯃꯛ ꯏꯁꯧ ꯇꯧꯔꯛꯏ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯦ ꯀꯧꯊꯣꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯗꯗꯥ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯈꯥꯕꯩ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯁ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯈꯥꯕꯩꯒꯁꯦ ꯑꯝꯇ ꯐꯖꯅ ꯊꯝꯈꯣ ꯑꯉꯥꯡꯅ ꯎꯕꯗ ꯈꯠꯅꯕ ꯃꯥꯜꯂꯤꯅꯤꯅꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯐꯕꯤꯅ ꯍꯥꯏꯔꯛꯏ ꯄꯄꯥ ꯃꯃꯥ ꯅꯣꯏꯕꯥꯅꯤ ꯈꯠꯅꯩꯔꯣ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯈꯥꯕꯩꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯒ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯈꯠꯅꯗꯤꯌꯦ ꯃꯆꯥ ꯊꯣꯏꯕꯤ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯃꯃꯥꯒ ꯄꯄꯥꯒ ꯈꯠꯅꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯅꯩꯅꯦ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯐꯕꯤꯗꯨ ꯅꯣꯛꯆꯩ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯅꯕ ꯐꯝꯊꯔꯛꯏ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯣ ꯑꯩꯅꯗꯤ ꯅꯪ ꯀꯧꯊꯣꯛꯀꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯂꯟꯂꯩꯃꯅ ꯀꯧꯊꯣꯛꯎꯔꯅꯨ ꯅꯪꯅ ꯍꯔꯥꯎꯅ ꯃꯩꯊꯧ ꯃꯀꯥ ꯂꯥꯝꯅ ꯖꯒꯣꯏ ꯁꯥꯔꯤꯕꯁꯦ ꯑꯗꯨꯗ ꯌꯦꯠꯂꯒꯨꯝꯁꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯀꯧꯊꯣꯛꯇꯕꯅꯦꯃꯤ ꯌꯥꯔꯦ ꯆꯥꯛꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ ꯁꯥꯎꯏꯔꯣ ꯁꯥꯎꯗꯦ ꯑꯁꯦꯡꯕꯒꯤ ꯑꯗꯨꯗꯤ ꯑꯝꯇ ꯅꯣꯛꯂꯣ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯌꯥꯗꯨ ꯍꯤꯒꯠꯁꯜꯂꯛꯏ ꯃꯇꯧꯗꯨ ꯎꯔꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯈꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯄꯗꯨꯗ ꯆꯪꯂꯩ ꯁꯅꯥ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯂꯟꯂꯩꯃꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯂꯟꯂꯩꯃꯅ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯣ
ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯂꯟꯂꯩꯃꯗꯨ ꯅꯣꯛꯂꯒ ꯑꯌꯨꯛꯀꯤꯔꯣ ꯅꯨꯡꯗꯥꯡꯒꯤꯔꯣ? ꯆꯪꯂꯩꯁꯅꯥꯁꯨ ꯅꯣꯛꯃꯤ ꯑꯌꯨꯛꯀꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯒꯗ꯭ꯔꯣ? ꯑꯪꯍꯧꯕ ꯍꯥꯏꯁꯤꯅꯤ. ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯂꯩꯌꯣ ꯍꯥꯏꯅꯣ? ꯑꯩꯁꯦ ꯋꯥꯍꯪ ꯍꯪꯉꯨꯕ ꯑꯩꯒꯤ ꯏꯔꯥꯜꯂꯤ. ꯅꯠꯇ꯭ꯔꯗꯤ ꯉꯥꯏꯈꯣ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ. ꯅꯍꯥꯟ ꯂꯩꯕꯨꯡꯗ ꯂꯥꯛꯑꯝꯃꯒ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯆꯠꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯣ ꯑꯩꯁꯦ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯥꯃꯣꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯂꯥꯛꯏꯅꯤ. ꯅꯨꯃꯤꯠꯇꯣ ꯇꯥꯃꯣꯁꯨ ꯏꯁꯩ ꯂꯩꯕ ꯑꯗꯨꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯤ. ꯅꯪ ꯀꯧꯊꯣꯛꯀꯗꯧꯕꯗꯨꯁꯨ ꯅꯪꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯔꯥꯎꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯕꯗ ꯑꯩꯅ ꯌꯦꯠꯅꯤꯡꯗꯕꯒꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪ ꯍꯦꯟꯃꯜꯂꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯩꯔꯛꯑꯗꯤ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤꯀꯣ. ꯆꯪꯂꯩꯁꯅꯥꯗꯨ ꯅꯣꯛꯊꯣꯔꯛꯏ. ꯂꯟꯂꯩꯃꯁꯨ ꯅꯣꯛꯂꯒ ꯌꯥꯏꯐꯕꯤꯗꯤ ꯂꯩꯇ꯭ꯔꯣ? ꯇꯨꯝꯃꯤ. ꯑꯣ ꯇꯨꯝꯗ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯅꯤ. ꯑꯗꯣ ꯅꯪꯗꯤ ꯅꯁꯥꯗꯣ ꯀꯩꯝꯇ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯆꯥꯕ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯏꯕꯦꯝꯃ. ꯑꯉꯥꯡ ꯃꯁꯥ ꯐꯕ ꯑꯃ ꯄꯣꯛꯂꯁꯦ ꯑꯗꯨꯗꯤ. ꯑꯉꯥꯡꯁꯦ ꯁꯠ ꯂꯥꯎꯅ ꯄꯣꯛꯊꯣꯛꯅꯤꯡꯉꯕꯅꯦ ꯑꯩꯗꯤ. ꯄꯣꯛꯀꯗꯧ ꯂꯩꯔꯕꯗꯨꯗ ꯑꯃꯨꯛ ꯉꯥꯏ ꯉꯝꯗ꯭ꯔꯤꯔꯥ ꯍꯥꯏꯁꯦ? ꯉꯥꯏ ꯉꯝꯗ꯭ꯔꯦ ꯏꯕꯦꯝꯃ. ꯑꯍꯥꯟꯕ ꯏꯆꯥꯁꯦ ꯍꯦꯛ ꯄꯣꯛꯄꯒ ꯏꯀꯨꯏꯗ ꯅꯪꯒꯤ ꯑꯃꯨꯛ ꯄꯣꯛꯄꯤꯔꯗꯧꯅꯤ. ꯑꯗꯨꯅ ꯉꯥꯏ ꯉꯝꯗ꯭ꯔꯦꯕ. ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯑꯉꯥꯡꯗꯨꯗꯤ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯒꯤꯅꯤꯀꯣ. ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯩꯕꯨ ꯑꯩꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗꯦ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯂꯟꯂꯩꯃꯁꯨ ꯅꯨꯡꯁꯥꯁꯨ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯒꯤ ꯏꯄꯥꯟ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯧꯕꯅꯤꯀꯣ. ꯃꯤꯌꯥꯝꯒꯤ ꯃꯤꯠꯇ ꯑꯉꯥꯡꯁꯦ ꯇꯥꯃꯣ ꯉꯥꯟꯕ ꯑꯃꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯆꯥꯅꯤ, ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯍꯟꯒꯗꯧꯕꯅꯤ. ꯆꯪꯂꯩꯁꯅꯥꯁꯨ ꯇꯞꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ. ꯑꯩꯅ ꯏꯆꯥꯗꯨꯒꯤꯗꯃꯛ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏꯌꯦ. ꯂꯟꯂꯩꯃꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯀꯩꯒꯨꯝꯕ ꯋꯥꯠꯍꯜꯂꯒꯗꯤ ꯑꯩꯗꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯅꯪꯉꯣꯟꯗꯒꯤ ꯂꯧꯁꯤꯟꯗꯣꯏꯅꯤꯀꯣ. ꯂꯧꯁꯤꯟꯖꯧ ꯀꯩꯝꯇ ꯍꯦꯛ ꯋꯥꯠꯍꯜꯂꯣꯏꯌꯦ. ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ. ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯂꯟꯂꯩꯃꯒꯤ ꯆꯍꯤ 1.5 ꯁꯨꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ. ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ. ꯆꯪꯂꯩꯁꯅꯥ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯕꯒ ꯌꯥꯏꯐꯕꯤꯅ ꯇꯣꯡꯂꯤꯕ ꯁ꯭ꯀꯨꯜꯒꯤ ꯚꯦꯟ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤ. ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯌꯥꯏꯐꯕꯤꯁꯨ ꯀꯨꯝꯊꯔꯛꯏ. ꯆꯪꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯒ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯇꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ. ꯌꯥꯏꯐꯕꯤ ꯀꯦꯔꯞ ꯇꯧꯅ ꯃꯃꯥ ꯄꯄꯥꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯇꯤꯌꯦ. ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤ ꯏꯁꯨꯛ ꯁꯨꯛꯊꯔꯛꯏ. ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯪꯂꯩꯁꯅꯥꯅ ꯄꯄꯥ ꯂꯩꯔꯝꯗ꯭ꯔꯁꯨ ꯃꯃꯥ ꯂꯩꯔꯝꯃꯤꯁꯤꯗꯤ. ꯑꯩꯗꯤ ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕ ꯄꯥꯝꯃꯤ. ꯄꯄꯥꯗꯣ ꯁꯨꯇꯤꯡ ꯆꯠꯈꯤꯕꯒꯤꯅꯤ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯉꯟꯇꯥ ꯍꯜꯂꯛꯀꯅꯤꯗ. ꯃꯄꯥ ꯉꯟꯇꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯤꯗꯨ ꯍꯔꯥꯎꯅ ꯃꯃꯥ ꯑꯁꯦꯡꯒꯤꯔꯥ? ꯄꯄꯥ ꯉꯟꯇꯥ ꯍꯜꯂꯛꯀꯗꯣꯏꯔꯣ? ꯑꯁꯦꯡꯕꯒꯤꯅꯤ. ꯌꯥꯏꯐꯕꯤꯕꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯃꯆꯥꯕꯨ ꯐꯝꯍꯜꯂꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯆꯔꯥ ꯋꯥꯅꯕ ꯆꯥꯛꯇꯨ puthorꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯃꯤ. ꯌꯥꯏꯐꯕꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ. ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯥꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯁꯪꯂꯝꯃꯤ. ꯌꯥꯏꯐꯕꯤ ꯆꯥꯛꯇꯨ ꯆꯥꯅ ꯃꯃꯥ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯗꯤ ꯃꯣꯏ ꯎꯗꯦ. ꯄꯨꯄꯨꯒ ꯕꯨꯕꯣꯛꯀꯗꯣ ꯐꯥꯝꯗꯤ ꯆꯠꯈꯤꯌꯦ. ꯑꯩꯕꯨꯁꯨ ꯄꯨꯕꯤꯗꯕꯗꯨꯒ. ꯏꯆꯥꯒꯤ ꯍꯟꯗꯛꯀꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯊꯥꯕꯗꯣ ꯑꯗꯨꯗꯅꯦ ꯃꯃꯥꯅ ꯁꯣꯏꯗꯅ ꯄꯨꯗꯣꯏꯅꯤ. ꯌꯥꯏꯐꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯆꯥꯛꯇꯨ ꯃꯈꯥ ꯇꯥꯅ ꯆꯥꯕ ꯍꯧꯏ. ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯥꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ. ꯌꯥꯏꯐꯕꯤ ꯆꯥꯔꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯃꯥ ꯑꯩꯒꯤ ꯅꯅꯥꯎ ꯄꯥꯝꯃꯤ, ꯅꯅꯥꯎ ꯑꯃ ꯄꯤꯌꯨ. ꯆꯪꯂꯩꯁꯅꯥ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ. ꯈꯟꯅꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯦ. ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯆꯥꯒꯤ ꯅꯅꯥꯎ ꯃꯆꯥꯗꯣ ꯅꯪ ꯃꯃꯥ ꯂꯟꯂꯩꯃꯒ ꯕꯕꯥ ꯌꯥꯏꯒꯗ ꯄꯤꯌꯨꯅ ꯍꯥꯏꯌꯨ. ꯏꯔꯩꯃꯗꯨꯔꯣ? ꯌꯥꯏꯐꯕꯤꯅ ꯏꯔꯩꯃ ꯍꯥꯏꯔꯤꯕꯁꯤ ꯌꯥꯏꯖꯤꯠ ꯑꯃꯗꯤ ꯂꯟꯂꯩꯃꯒꯤ ꯃꯆꯥ
ꯆꯍꯤ 1.5 ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯅꯠꯇꯦ, ꯏꯔꯩꯃ ꯅꯠꯇꯦ ꯃꯃꯥ, ꯑꯩꯅ ꯃꯃꯥ ꯂꯩꯃꯒ ꯕꯕꯥ ꯌꯥꯏꯒꯗ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯃꯣꯏ ꯌꯥꯔꯛꯀꯗꯣꯏꯔꯣ? ꯆꯪꯂꯩꯁꯅꯥ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯍꯥꯏꯕꯗ ꯀꯩꯗꯧꯕ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ? ꯌꯥꯔꯛꯀꯗꯣꯏꯅꯤ꯫ ꯌꯥꯏꯐꯕꯤ ꯍꯔꯥꯎꯅ ꯑꯌꯥ ꯃꯃꯥ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯒꯦꯀꯣ꯫ ꯆꯥꯛꯇꯣ ꯍꯥꯟꯅ ꯐꯖꯅ ꯆꯥꯊꯣꯛꯁꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯁꯨꯅꯟꯗ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯨꯗ ꯐꯝꯂꯤ꯫ ꯒ꯭ꯔꯦꯁꯟ ꯑꯃꯗꯤ ꯌꯥꯏꯐꯕꯤꯗꯤ ꯅꯥꯀꯜ ꯑꯃꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯪꯂꯩꯁꯅꯥꯅ ꯇ꯭ꯔꯦ ꯑꯃꯗ ꯆꯥ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇ꯭ꯔꯦ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯗꯨꯅ ꯆꯥꯗꯨ ꯃꯀꯨ ꯃꯅꯦꯝꯗ ꯍꯥꯟꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯦꯟꯗ, ꯃꯊꯪꯗ ꯁꯨꯅꯟꯗꯗ, ꯃꯊꯪꯗ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟ, ꯕꯨꯡꯉꯣ, ꯃꯆꯥ, ꯆꯥ ꯊꯛꯑꯒ ꯑꯃꯨꯛ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯁꯨꯅꯟꯗꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯇꯨꯅ ꯏꯅꯝꯃ, ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯍꯜꯂꯨ꯫ ꯁꯨꯅꯟꯗ ꯆꯥꯗꯣ ꯌꯥꯎꯝ ꯑꯃ ꯊꯛꯂꯒ ꯉꯁꯤꯒꯤꯗꯤ ꯆꯥꯔꯔꯣꯏꯒꯦ꯫ ꯏꯅꯝꯃ ꯍꯣꯏꯅ ꯂꯥꯛꯄꯁꯦ ꯑꯌꯨꯛꯇ ꯑꯝꯇꯗꯤ ꯂꯥꯛꯎꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯏ꯫ ꯂꯥꯛꯑꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯩꯃ, ꯉꯁꯤ ꯈꯛ ꯆꯥꯔꯔꯣꯏꯒꯦ ꯍꯥꯏꯕꯁꯤꯗ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ, ꯑꯌꯨꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯎꯕ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯦ꯫ ꯑꯌꯨꯛꯇ ꯂꯥꯛꯄꯁꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯕꯅꯤꯅ ꯐꯔꯛ ꯍꯦꯛꯇ ꯇꯥꯏꯌꯦ ꯏꯃꯥ꯫ ꯍꯟꯗꯛꯇꯤ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ, ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ꯭ꯔꯅꯦ ꯅꯣꯏꯕꯣ? ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯅꯟꯗꯅ ꯃꯅꯤ ꯃꯃꯧ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ, ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦꯕ ꯍꯦꯛꯇ꯫ ꯂꯨꯍꯦꯟꯕꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ, ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗ ꯃꯀꯨ ꯃꯅꯦꯝ ꯃꯃꯧꯁꯦ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯏꯕꯥꯏ, ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ ꯃꯃꯧꯁꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯩꯃꯥ, ꯃꯁꯥꯅ ꯂꯨꯅ ꯇꯥꯕ ꯇꯧꯕꯅꯤꯅꯦ, ꯑꯩꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯗꯤ ꯏꯃꯧꯅꯅꯤꯅꯦ꯫ ꯍꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯆꯥꯅꯨꯄꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯑꯐꯕꯤ ꯅꯃꯧ ꯑꯁꯤꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯣꯏꯅꯦ꯫ ꯁꯨꯅꯟꯗꯁꯨ ꯃꯧꯄꯥ ꯅꯨꯄꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ, ꯑꯩꯈꯣꯏ ꯊꯣꯏꯕꯒꯤꯁꯦ ꯏꯃꯥꯒ ꯕꯕꯥꯒꯅ ꯃꯧ ꯂꯨꯅ ꯇꯧꯕꯁꯤꯗ ꯀꯜꯂꯛꯄ ꯃꯥꯜꯂꯤꯗ꯫ ꯀꯜꯂꯛꯆꯗꯦ ꯀꯜꯂꯛꯆꯗꯦ, ꯏꯇꯨꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤ ꯎꯕꯗ ꯄꯦꯟꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ꯫ ꯆꯨꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯂꯒ ꯂꯨꯍꯦꯟꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯥꯏ, ꯍꯟꯗꯛꯇꯤ ꯑꯉꯥꯡꯈꯩꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯊꯥꯔꯛꯄꯗꯨꯗ ꯐꯥꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯛ ꯆꯥꯔꯒ ꯂꯩꯊꯣꯛꯁꯤꯗꯅ꯫ ꯍꯣꯏꯅꯦ, ꯃꯗꯨꯃꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤꯅꯦ, ꯅꯣꯡꯃ ꯅꯤꯅꯤꯗ ꯅꯠꯇꯦ, ꯍꯞꯇꯥ ꯑꯃ ꯑꯗꯨꯝ ꯂꯩꯊꯣꯛꯎꯁꯤ ꯍꯥꯏꯔꯤꯅꯤ꯫ ꯀꯥꯅꯟ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯟꯅꯗꯧꯅ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤꯗꯪ ꯂꯩꯕꯗꯨꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯇꯤ ꯊꯪꯅꯕꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯩ ꯔꯥꯒꯤ ꯐꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯂꯧꯔꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯗꯧꯔꯤ ꯖꯥꯅꯤꯗ꯫ ꯎꯄꯥꯜ ꯋꯥꯄꯥꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯅꯤ ꯑꯗꯨꯏ ꯐꯥꯝꯗꯣ꯫ ꯆꯪꯂꯩꯁꯅꯥꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯥꯝꯗꯣ ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯂꯩꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯍꯧꯏ꯫ ꯃꯈꯣꯏꯁꯨ ꯌꯣꯟꯅꯤꯡꯗꯅ ꯌꯣꯜꯂꯛꯄꯗꯤ ꯅꯠꯇꯦꯗ, ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯗꯨꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗ ꯊꯕꯛ ꯇꯧꯔꯒ ꯃꯇꯨ ꯃꯆꯥꯒ ꯍꯦꯛ ꯄꯨꯟꯅ ꯂꯩꯈ꯭ꯔꯦꯗꯣ꯫ ꯑꯗꯨꯗꯗꯤ ꯑꯁꯣꯟꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯁꯤꯗ ꯇꯣꯉꯥꯟꯅ ꯊꯝꯅꯤꯡꯗ꯭ꯔꯗꯨꯅ ꯐꯥꯝꯁꯤ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯃꯥ ꯃꯄꯥꯕꯨꯗꯨꯕꯨ ꯄꯨꯈꯤꯕꯅꯤ꯫ ꯍꯥꯟꯅ ꯐꯥꯝꯗꯨꯗ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯨꯔꯤꯕ ꯅꯠꯇ꯭ꯔꯣꯕ? ꯁꯨꯔꯤ ꯁꯨꯔꯤ꯫ ꯅꯃꯥ ꯑꯩꯗꯤ ꯃꯇꯝꯗꯨ ꯉꯥꯏꯕꯗ ꯋꯥꯗꯧꯔꯤꯗ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯅꯟꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯔꯥꯡꯁꯤꯗꯤꯑꯕ, ꯍꯩ, ꯏꯔꯥꯡ ꯐꯕꯤ ꯅꯃꯥ ꯑꯩ ꯐꯪꯂꯤꯕꯁꯦ ꯅꯈꯣꯏ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯀꯣ ꯅꯣꯏ꯫ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥ, ꯇꯣ ꯑꯗꯨꯅꯤ ꯏꯃꯧꯇꯅꯤ꯫ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ, ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯆꯪꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯄꯥ ꯃꯆꯥꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯁꯝꯗꯨ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯏꯜꯂꯤꯕ ꯐꯤꯗꯨ ꯐꯤꯌꯥꯟꯗ ꯌꯥꯟꯁꯤꯜꯂꯝꯂꯒ
ꯃꯥꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯇꯨꯅ ꯍꯤꯞꯊꯔꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯤꯞꯊꯔꯛꯄꯒ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯀꯅꯥ? ꯆꯤꯡꯂꯩ ꯁꯅꯥꯗꯨ ꯏꯈꯪ ꯈꯪꯅ "ꯀꯩꯅꯣ ꯗꯨꯗꯥ ꯇꯨꯝꯗ꯭ꯔꯤꯕꯣ? ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎ?" ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯊꯥꯖꯤꯟꯖꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ꯫ "ꯌꯥꯔꯦ ꯀꯥꯔꯟ ꯈꯤꯊꯕꯤꯔꯛꯑꯅꯨꯀꯣ." ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯅꯣꯛꯂꯒ ꯚꯥꯞꯇꯨ ꯐꯈꯤꯅꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? "ꯗꯗꯥꯅ ꯀꯥꯔꯟ ꯇꯥꯗꯕ ꯅꯨꯃꯤꯠꯄꯨ ꯌꯥꯎꯈ꯭ꯔꯕꯣ?" ꯑꯗꯨ ꯈꯪꯅ ꯈꯪꯅ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯕꯅ ꯍꯪꯉꯤꯅꯤꯅꯦ꯫ ꯆꯤꯡꯂꯩ ꯁꯅꯥꯗꯨ ꯅꯣꯛꯂꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ꯫ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯄꯨꯔꯒ ꯌꯥꯏ ꯍꯣꯏꯗ ꯀꯣꯏꯔꯨꯁꯦ꯫ ꯌꯨꯍꯦꯟꯕ ꯍꯣꯏꯗꯁꯨ ꯍꯥꯏꯐꯦꯠ ꯄꯨꯟꯅ ꯆꯪꯉꯝꯁꯦ꯫ ꯑꯗꯨꯗꯤ ꯐꯥꯝꯗ ꯆꯠꯄꯩꯗꯨꯁꯨ ꯍꯥꯏꯔꯝꯃꯁꯤ꯫ ꯑꯗꯨꯒꯤꯁꯨ ꯑꯌꯥꯝꯕ ꯆꯠꯇꯣꯏꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯑꯦꯛꯖꯥꯝꯗꯤ ꯇꯧꯒꯦ ꯍꯥꯏꯔꯛꯑꯅꯤꯅꯦ꯫ ꯃꯊꯪ ꯍꯞꯇꯥꯗꯒꯤ ꯍꯧꯔꯗꯣꯏꯅꯤ꯫ ꯇꯣ ꯑꯗꯨꯅꯤ ꯀꯨꯏꯗ꯭ꯔꯦꯕꯗꯣ꯫